Moreh Dagi Assam Rifles Louthokkadabani Manipur ge state force ta Ahenba power Pigadabani haiduna ngasi Khwairamband Ima Keithel ahum gi ima singna khongjang changshinkhre ngasi nungthil pung ani makhai khara helakpa adwaidagi hauna Khwairamband Keithel gi ima singna potpham phambal leptuna Lembrel sidabi Ima Keithel gi mamangda tholaktuna leikhe Pendabana thumhatlaba ima sing aduna lingak asigi mapi mapa oiriba chief minister unaduna dakshin nabagi damak khongchet ama chanaba tholakpada masing yamlaba police personnel singna thatuna thamkhe Imphal West ki SP case hai Sivakanta so mafam aduda laktuna phibam yengsinkibaga loinena ima singi wari sanakhe tungda ima sing aduna Keithel ani karaktagi khongchet ama lakhe khongchet aduna rupmahal teng hygiene firm mapa yorakpada Imphal West ki SP na luchingba masing yamlaba police personnel singna ima sing adu thatuna thamkhe tungda ima sing aduga SP ga wari sanaraba matung akhanaba ima khara khangatuna CM ga wari sananabagi damak khangalaba matungda CM unaba chatke ngasigi khongchet adugi matangda paumishina hangba wahangi paukum oina ima el memana hai anan hatpada chenaba miyoi ani phakraba matung kuki khulai paibel singna mama oibi singna iramdam ifurup kanaba lamdam asibu ngaknaba leiriba state force ta karigi damak full power pidribano aikoi mi kaya yamna kuki khulai paibel singna hatkraba matungda full power pigadoribano Chowkri kolaga leibagi mahutta lamdam asigi micham miyam kannaba amade lamdam asi kannaba thabak paikhat piro amaromda ima singna thamoigi pendaba wafam kara phongdoke haiba matamdade security force thatuna thamlaga karigi damak kuki nupi singna lambida famjinduna leibadade action lokhatpa ngamdribano thaudok asi tampaki mafamda oirabadi tear gas kapada natana phuba chaibagi thawong sing chatharakani kuki khulai paiba singna state force ta attack chatharakpa matamda yengduna leikiba central force ki mahutta Ahenba state force sing thajinduna state force sing da Ahenba power pidrabade mama obi kayana akanba khongjang changsinlagani hainaso mahakna makha takhe Pangan thona phutoktana khoi leibak singak chen baina leiriba force da karigi damakta khoi special commando da karigi damakta full power pida bana khoi state force ta full power pida bana adu orga de moida full power pibiyo aduga state force su pibiro aduga chap chana thengna bagi quality da khoi da pibiyo ba madu de pida da ngai khoi thamaga ai khoi gi mi mayam se kayam hala kanda ngai khoi ba poche lep ka dori no haiba wahang se ngasi gi chief minister biren dai khoi hangninge amadi governor da hangninge mi hat pa ani do puba yaroi haidana lambian chorokta famjan nana laibada kanamta na hawal khokolo haiba su ngamdre tiar gas ko after kain tok dia ba adu arga de koki nu pisinga Manipur gi maramdam iramdam izate sile yellow mi mama oi bia koi singchiga kari khena bano khena badu su answer Pigadabani number 1 question moida hangninge ne ba